ꯌꯦꯡꯉꯁꯤ ꯂꯦꯟꯁ ꯀ꯭ꯂꯤꯅꯔꯅꯤ ꯑꯃꯥꯖꯣꯟꯗꯩ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯤ ꯀꯦꯃꯦꯔꯥꯒꯤꯒ ꯑꯗꯒꯤ ꯐꯣꯟꯅꯦ ꯑꯗꯒꯤ ꯑꯦꯅꯤ ꯗꯤꯁꯄ꯭ꯂꯦꯒꯨꯝꯕ ꯑꯁꯨꯝꯕꯁꯦ ꯂꯣꯏ ꯀ꯭ꯂꯤꯟ ꯇꯧꯕ ꯌꯥꯔꯦ ꯁꯤꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯤꯟ ꯄꯦꯄꯔꯁꯦ ꯂꯣꯏꯔꯦꯍꯦ ꯂꯩꯔꯦ ꯃꯦꯝ ꯁꯤ ꯀꯦꯃꯦꯔꯥ ꯃꯃꯥꯏꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯣꯟ ꯃꯃꯥꯏꯒꯨꯝꯕ ꯁꯦꯡꯕ ꯑꯗꯒꯤ ꯑꯦꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯁꯦꯡꯕꯗ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯁꯦꯡꯕ ꯗꯤꯁꯄ꯭ꯂꯦ ꯁꯦꯡꯕ ꯐꯣꯟꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯂꯨꯄꯥ 100ꯒ 90 ꯄꯤꯈꯤꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯉꯨ ꯁꯤꯗꯗꯤ MRPꯗꯗꯤ 1000 ꯑꯅ ꯂꯩꯌꯦ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯕꯤꯌꯨ MRPꯗꯗꯤ 1000 ꯑꯅ ꯂꯩ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯗꯤ 440 ꯃꯨꯛꯀꯤ ꯆꯥꯡ ꯂꯩꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯡꯇꯣꯛꯄꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯔꯤꯅꯣꯅꯦ ꯍꯥꯡꯇꯣꯛꯄꯕꯨ ꯌꯥꯗ꯭ꯔꯦ ꯑꯩꯠ ꯁꯤꯗ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯕꯤꯌꯨ ꯁꯤ ꯌꯥꯝ ꯁꯣꯞ ꯑꯣꯏ ꯃꯦꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤꯗꯣ ꯁ꯭ꯄꯦꯛꯀ ꯁꯦꯡꯅꯕ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯁꯣꯞ ꯑꯣꯏ ꯁꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯣꯠꯁꯦ ꯌꯥꯝ ꯁꯣꯞ ꯑꯣꯏ ꯂꯦꯟꯁꯀꯨꯝꯕ ꯁꯦꯡꯕꯗ ꯑꯗꯨꯝ ꯑꯃꯣꯠꯄ ꯀꯩꯝꯇ ꯄꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯝ ꯁꯣꯞ ꯑꯣꯏ ꯃꯦꯝ ꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯁꯤꯁꯨ ꯌꯥꯝ ꯁꯣꯞ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯣꯠꯄ ꯎꯐꯨꯟꯒꯨꯝꯕ ꯃꯔꯛꯇꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯕꯠ ꯈꯔ ꯍꯥꯞꯄꯦ ꯕꯠꯁꯦ 6 ꯍꯥꯞꯄꯦ ꯁꯤ ꯀꯩꯅꯣ ꯅꯥꯀꯣꯡ ꯁꯦꯡꯅꯕꯗꯣ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯦꯟꯁꯀꯨꯝꯕ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯒ ꯀꯩꯅꯣꯝꯃ ꯂꯩꯕꯒꯨꯝꯕꯗꯣ ꯑꯗꯨꯝꯕꯗꯣ ꯍꯥꯏꯐꯦꯠꯀ ꯅꯥꯟꯊꯣꯛꯄꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯕ꯭ꯂꯣꯋꯔꯅꯦ ꯃꯁꯤꯒꯤ ꯑꯗꯨꯒ ꯁꯤꯗ ꯇꯨꯔꯤ ꯂꯩꯔꯦ ꯇꯨꯔꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯨ ꯑꯗꯨꯝ ꯐꯩ ꯁꯤꯃ ꯑꯣꯀꯦ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯀ꯭ꯂꯤꯅꯤꯡ ꯂꯤꯀ꯭ꯋꯤꯠꯅꯦ ꯁꯤ ꯊꯥꯛꯑꯀꯥꯟꯗ ꯁꯦꯡꯒꯗꯧꯕ ꯀꯩꯒꯨꯝꯕ ꯆꯨꯁꯟꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯤ ꯁ꯭ꯄ꯭ꯔꯦꯅꯤ ꯃꯜꯇꯤ ꯐꯪꯁꯅꯦꯜ ꯀ꯭ꯂꯤꯅꯤꯡ ꯇꯨꯜ ꯍꯥꯏ ꯁꯤꯁꯤꯒ ꯑꯣꯀꯦ ꯕ꯭ꯔꯁꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯃꯒ ꯑꯗꯒꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯍꯥꯞꯄꯦ ꯁꯤ ꯀ꯭ꯂꯣꯠꯁꯤꯒ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯀ꯭ꯂꯣꯠꯅꯦ ꯁꯤꯁꯦ ꯁꯤꯅ ꯌꯥꯝ ꯐꯩ ꯁꯤꯗꯩꯗꯤ ꯁꯤꯅ ꯌꯥꯝ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯛꯀꯨꯝꯕ ꯁꯦꯡꯅꯕ ꯂꯩꯗꯅ ꯀꯩꯅꯣ ꯀ꯭ꯂꯣꯠ ꯃꯆꯥ ꯑꯃ ꯄꯤꯔꯛꯏꯗꯅꯀꯣ ꯋꯥꯏꯄꯔ ꯃꯆꯥ ꯑꯃ ꯑꯗꯨꯗꯩ ꯁꯤꯅ ꯍꯦꯟꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯔꯒ ꯌꯥꯝ ꯁꯣꯐ ꯑꯣꯏ ꯁꯤꯅ ꯈꯔ ꯐꯕ ꯃꯥꯜꯂꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯒ ꯁꯤꯁꯤꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯕꯠꯁꯤꯒ Thank you all.
ꯄ꯭ꯔꯦꯛꯇꯤꯁ